ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 6ꯒꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯁꯨ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯆꯦꯛ ꯁꯨꯕ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯃꯤ 3-4 ꯑꯩꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯕꯛ ꯑꯃ ꯁꯨꯔꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯌꯥꯏ ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯗꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯈꯤꯗꯦ꯫ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯨꯝꯁꯨ ꯑꯥꯗ ꯃꯤꯒꯤ ꯃꯔꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯤ꯫ ꯅꯪ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯆꯠꯅꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯈꯠꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯅꯪ ꯉꯁꯤꯗꯒꯤ ꯊꯕꯛꯇꯣ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯔꯤꯅꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯕꯛ ꯆꯠꯂꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯍꯤꯡꯗꯨꯗ ꯃꯔꯩ ꯈꯔ ꯇꯧꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯕꯕꯥꯗ ꯆꯤꯟ ꯑꯗꯨꯝ ꯈꯨꯝꯃꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ ꯇꯨꯝꯕ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯑꯩ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯒꯦ꯫ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯄꯕꯨ ꯀꯩꯗꯧꯋꯤꯒꯦ? ꯉꯥꯎꯁꯤꯟꯅꯕ ꯆꯠꯄꯁꯨ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯍꯌꯦꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯄꯨꯅꯕ ꯕꯦꯒ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯑꯩꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯑꯉꯥꯡ ꯉꯟꯃꯟꯗ꯭ꯔꯣ? ꯌꯥꯝꯅ ꯂꯥꯞꯄ ꯂꯝ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯣ꯫ ꯅꯈꯣꯏ ꯀꯥꯡꯕꯨꯗꯨꯁꯨ ꯅꯪ ꯈꯔ ꯍꯧꯗꯣꯛꯑꯝꯃꯨ꯫ ꯑꯩꯁꯨ ꯍꯧꯒꯠꯂꯝꯃꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯑꯗꯨ ꯅꯪꯁꯨ ꯍꯧꯒꯠꯂꯝꯃꯣ ꯑꯍꯟ꯫ ꯌꯨꯝꯗꯒ ꯁꯤꯗ ꯆꯠꯅꯤ ꯑꯃꯠꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯈꯣꯏ ꯑꯥꯗ ꯆꯠꯄ ꯌꯥꯎꯒꯗꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ꯫ ꯃꯃꯤꯡꯅ ꯖꯦꯝꯁ ꯀꯧꯏ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯖꯦꯝꯁꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯏꯃꯥꯟꯅꯕꯗꯨ ꯑꯃꯨꯛ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯖꯦꯝꯁꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯕꯗꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯒ ꯃꯈꯣꯏ ꯃꯌꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯖꯦꯝꯁ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯎꯞꯄꯒ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯨꯃꯥꯡꯗꯒꯤ ꯂꯥꯎꯔꯛꯈꯤ, ꯀꯔꯤꯅꯣ ꯏꯔꯦꯟꯖꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯉꯟꯁꯨ ꯌꯥꯝꯅ ꯉꯜꯂꯤ, ꯇꯞꯅ ꯆꯠꯂꯨ ꯂꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯖꯦꯝꯁꯀ ꯑꯩꯒ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯆꯥ ꯂꯣꯟꯗꯨꯅ ꯁꯨꯃꯥꯡꯗ ꯆꯥ ꯊꯛꯑꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯈꯣই ꯂꯥꯛꯄ ꯎꯕꯗꯁꯨ ꯃꯃꯧ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯌꯨꯛꯀ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯒ ꯇꯜ ꯑꯃꯒ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯑꯍꯜ ꯑꯗꯨꯁꯨ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯈꯔꯁꯨ ꯍꯤꯗꯣꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏꯁꯨ ꯏꯃꯥꯟꯅꯕꯁꯤ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯜ ꯑꯁꯤꯁꯨ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯇꯧꯔꯕ? ꯃꯁꯤꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯁꯈꯤꯅꯥꯠ ꯀꯥꯗꯨ ꯄꯤꯔꯤꯕ ꯖꯥꯔꯥ? ꯑꯐꯕꯕꯨ ꯑꯣꯏꯗꯣꯔꯤꯕ ꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯣꯏꯗꯣꯔꯤꯕ ꯖꯥꯔꯥ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯐꯥꯎ ꯊꯣꯔꯛꯈꯤ꯫ ꯑꯥꯗ ꯆꯠꯄ ꯌꯥꯎꯒꯗꯕ ꯑꯍꯜ ꯑꯃꯁꯨ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯞꯅ ꯑꯍꯜ 2 ꯑꯃꯒ ꯅꯍꯥ ꯑꯩꯈꯣꯏ 2 ꯑꯃꯒ ꯃꯤꯑꯣꯏ 4 ꯊꯕꯛ ꯁꯨꯐꯝꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯦꯟꯗ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤ ꯇꯣꯡꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯉꯁꯤ ꯊꯕꯛ ꯁꯨꯕ ꯊꯣꯔꯛꯏꯕꯁꯤ ꯌꯨꯝꯒꯤ ꯃꯤꯒ ꯑꯃꯠꯇ ꯈꯪꯍꯧꯗꯦ꯫ ꯉꯔꯥꯡ ꯆꯠꯀꯦ ꯍꯥꯏꯔꯨꯕꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯛꯄꯗꯒꯤ ꯑꯌꯨꯛ ꯉꯟꯅ ꯃꯈꯣꯏ ꯇꯨꯝꯕ ꯍꯧꯒꯠꯅꯔꯛꯇ꯭ꯔꯤꯉꯩꯗ ꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯣꯡꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯍꯜ ꯑꯗꯨꯅ ꯉꯁꯥꯏ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯈꯨꯗꯤ ꯊꯤꯖꯤꯟꯈꯤꯕꯒꯤ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯆꯤꯛ ꯂꯥꯎꯔꯛꯏ, ꯈꯨꯖꯤꯟꯁꯨ ꯍꯨꯒꯠꯂꯦ, ꯕꯦꯅꯦꯠꯀꯨꯝꯕ ꯑꯃ ꯅꯞꯁꯤꯜꯂꯝꯃꯒꯗꯤ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯀꯣꯟꯅ ꯑꯔꯣꯏꯕꯗ ꯊꯦꯡꯅꯕ
ahal aduna amuk sumna hairaki kaino nangdi karaida amuk kauksilure aichu ngasai yumdagi thorakpada khudi thijandana yamanga si loina kelamgadore nangsu tawri boire haidana no omi matam adudaidi isada kiba ma poglakhi adubo makhoidadi aigi wakhanda akiba poibase haidomdi maramdi lamchatpana maram moiraga mafam jaga adusu yaudriko khanduna sai tumda wakhanda khanjarami masigi matung pung baro tarakpa matam asaida mafam aduda khoi yaurami jaga adu hek yaubaga yum amada alladuna khoi humbu purami konadi tribal nupa ama thoraktuna boro mystery aduga wari sanarami tasengbadi khuna thabak suba laibasi karba chaungna toba tribal nupa amagi pochai thamnaba godown gumba saba lakpani yak legadi tribal nupa aduna magi gari bolero ama thodoroktuna akoi pulap gari aduda tongduna magi godown sagadaba mafam adu tamna lakhi mafam jaga adusu chingna chingkhongni lamsu yamna chaungna leirami hana su thabak adu khara suba hauraga leirami tribal nupa aduna su sumna hairakhi mafam asida hana nan manipuri worker khara thabak surambani makoida thabak pudi yamna phai tawbadu paisa di yamna sawi akoi ge lon su khangde manipuri lon su khangde paw phongna basu yamna wai maduna makhuju talabra khangde paisa khara lawraga satkibadagi halakhidre hairakhi gak lerga de khuchu sak yamna lamakhi pungso ama mukta sala ami tribal nupa adu so akoi ge boro mystery aduga wari khara sanarmaga satki matam aduda imanaba James kaigana boro mystery aduda sumna hairami ahan akhoi saklami saba yaba kari kari no khara thorang tausi sak chuk saraktri kamaina tausi ge hairami maduda hal aduna muk sumna khumaki masigi de khuna legadaba khola se khara singtoga to asi nanga James ka salo ai pesa pige ore numidang ki su oina ba sa khara lawrusu yu kharaga leiro pocha yawa da pa khara su ai se de irga pirake basi khaktani akhoina ngawduri basi hayeng dei di thabak se loisandaba yararoi mapuduna su khara thuna loisalu hairami magi adagi lakpa pochai mayam amasu tamam leitabadagi yamna ware hai paisa pai khraba karba toba mini akhoigi kusuman gi diwani ngai kari su leiti ai adum sat lauge hairaki wapam aduda aina musumna hairami ado han sidagi khongna makhoigi bazar tu poksalagadi horen punga hum tarani sida halakpa akhodi wasu yamna ware kamaina tawsige hairami boro mystery aduna musumna khumaki madugi damakta karimata waganu mapuduna cycle ama thamami hai sidai sida akhoi dukan sa thuk chasingi ai leibra yengoge second waina chalo khara thuna ba hairakhi asumna hal aduna cycle ama induna puthorakhi madugi cycle adu thauduna imanaba James kaiga saga yuga thiba chalami kona de James kaigana yuga saga leiraktuna khola aduda amuk halakhi ahalani duso akhoi na numidang tumnaba khola adu sitna ba makai sengtoga leirami ngaki matung dagi de sain sang thungkat padu haurami mafam jaga adusu chingya go oibaga nuksit yamna kana silami nuksit maram aduda maigi oyar mari dusu lengbadagi maigi blab adusu khapami asumna numidang waram pung taruk tarakpa daidati isang loiduna khoi pulap yu thakpa haurami lamhang singkhonggo ere mafam jaga adu nuksit makhon natana te topa makhol amata taramde asumna khoisu yu khara thaksalubadagi magi thokpa wa pungangda ngangnarakhi matamadu isu mamangda aina makhoida haidoke khalamba wafam adusu makhoida haudo ami masaina nakhoi mayambu amamam toina hobula idana maduda nakhoi humak nasa nasage thunganda khudi loina thijanai adubo aidi kaisu tawdana yumdagi thori ima ipada su chalage phau hairamba natte khangde nakhoi hum kari numati tawrani haidana aina phagi oi kai oi wafam adu haudo ami aigi wafam aduda boro mystery nataba halamadu masada yamna pakhalaki madi hanadagi su kharaki ganba mi oi bazani maduna akoida sumna hairaki karino nakoina hainaribo wafam adubo tasengnamak adumaina bu tawbrane nangdi hana ngasa akoina lakpa horakpada aingonda hairakpa yadro madu khangjaramagade laksaramoi hairaki wafam aduda mayamsu wa launa no ami ngaki matungdagi de koisu yu ngawman khiduna sakso mata chadana tumnarami adubo kona ina mikap thorakpada numidangi pung baro makhai muktar ga leirami saksu yamna lamakhi madudage so hingnongya eduda masai khuna thongkalamba chakadu plate macha amada cha khara hapaga isang khara ga hingaduda sarami
ꯃꯈꯣꯏ ꯑꯇꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯧꯅꯔꯨꯕ ꯃꯄꯥꯟꯗ ꯊꯅꯝꯕ ꯁꯥꯏꯀꯜ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯏꯟꯊꯣꯛꯑꯒ ꯊꯧꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯈꯟꯗ ꯃꯈꯣꯏ ꯑꯁꯥꯏꯁꯤꯕꯨ ꯍꯨꯔꯥꯟꯕ ꯂꯩꯕꯖꯥꯔꯥ, ꯍꯨꯔꯥꯟꯕ ꯆꯪꯉꯕꯖꯥꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯕ ꯄ꯭ꯂꯦꯠ ꯑꯗꯨ ꯈꯨꯠꯇ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯆꯥꯛ ꯀꯣꯠꯂꯝꯕ ꯆꯐꯨ ꯃꯈꯨꯝ ꯑꯗꯨ ꯃꯈꯥꯗ ꯀꯣꯗ꯭ꯔꯣꯡ ꯂꯥꯎꯅ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯁꯥꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯀꯤꯒꯟꯗꯦ꯫ ꯐꯅ ꯑꯁꯨꯝꯅ ꯇꯧꯖꯔꯕꯁꯨ ꯑꯩ ꯆꯥꯛ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯃꯨꯛ ꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯃꯄꯥꯟꯗ ꯊꯣꯛꯎꯔꯒ ꯇꯨꯝꯕ ꯆꯪꯉꯒꯦ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯇꯣꯏꯂꯦꯠ ꯇꯧꯔꯤꯉꯩ ꯑꯩꯒꯤ ꯇꯨꯡꯒꯤ ꯀꯣꯛ ꯂꯨꯈꯨꯝ ꯃꯌꯥꯗ ꯃꯤꯑꯣꯏ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯥꯜꯂꯒ ꯆꯠꯈꯤꯕꯒꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯈꯔ ꯏꯁꯥꯗ ꯌꯩꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯃꯈꯣꯏ ꯑꯁꯥꯏꯒꯤ ꯌꯨꯁꯤ ꯃꯊꯧꯗꯤ ꯐꯖꯅ ꯇꯧꯕꯖꯥꯠꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯌꯨꯒꯤ ꯅꯤꯁꯥ ꯍꯟꯗ꯭ꯔꯤ ꯈꯟꯗꯨꯅ ꯏꯁꯥꯗ ꯀꯔꯤꯁꯨ ꯅꯥꯁꯨꯡꯕ ꯇꯧꯗꯅ ꯃꯌꯥꯝꯅ ꯇꯨꯝꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯈꯣꯂꯥ ꯑꯗꯨꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎꯁꯨ ꯑꯃꯠꯇ ꯄꯥꯟꯕ ꯅꯠꯇ꯭ꯔꯤ, ꯏꯐꯥꯠ ꯐꯥꯠꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯃꯌꯥꯝꯗꯤ ꯇꯨꯝꯕ ꯂꯣꯏꯅ ꯍꯧꯒꯠꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯉꯔꯥꯡ ꯑꯍꯤꯡꯗ ꯀꯅꯥꯅ ꯆꯥꯛ ꯆꯥꯔꯝꯒꯦ? ꯆꯥꯛꯇꯣ ꯆꯥꯔꯁꯨ ꯃꯈꯨꯝꯗꯤ ꯐꯖꯅ ꯈꯨꯝꯖꯤꯜꯂꯝꯕ ꯌꯥꯗ꯭ꯔꯣ? ꯉꯁꯤ ꯑꯌꯨꯛ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯀꯥꯟꯗ ꯃꯅꯨꯡꯗ ꯑꯐꯠꯇꯕ ꯂꯣꯏꯅ ꯇꯥꯁꯤꯜꯂꯝꯃꯤ", ꯅꯨꯡꯁꯤꯠꯀ ꯀꯟꯕꯒ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯅꯣꯛꯐꯤ ꯅꯣꯛꯐꯤ ꯇꯧꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯒꯣꯗꯥꯎꯟ ꯑꯗꯨ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯤꯡꯗꯁꯨ ꯑꯩꯈꯣꯏꯁꯦ ꯊꯣꯡ ꯊꯣꯡꯅꯥꯎ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪꯕꯅ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯅꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯅꯕ ꯆꯐꯨ ꯎꯌꯥꯟꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯀꯣꯔꯐꯨ ꯃꯈꯨꯝꯒ ꯍꯥꯡꯇꯣꯛꯆꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯔ ꯀꯤꯒꯟꯕ ꯑꯍꯜ ꯑꯗꯨꯗꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯃꯥꯗꯤ ꯆꯐꯨ ꯎꯌꯥꯟ ꯂꯦꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯟꯈꯩ ꯅꯈꯣꯏꯗ ꯑꯩꯅ ꯇꯝꯃꯣ ꯌꯥꯎꯅ ꯇꯝꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃꯗꯤ ꯏꯇꯧ ꯇꯧꯏꯀꯣ꯫ ꯅꯨꯡꯁꯤꯠ ꯐꯅ ꯀꯟꯅ ꯁꯤꯠꯂꯕꯁꯨ ꯃꯤ ꯑꯃꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯆꯐꯨ ꯎꯌꯥꯟꯁꯦ ꯍꯥꯡꯇꯣꯔꯛꯄ ꯍꯧꯅꯗꯦ꯫ ꯎꯆꯤ ꯍꯧꯗꯣꯡ ꯂꯩꯕ꯭ꯔꯁꯨ ꯅꯠꯇꯦ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ, ꯅꯈꯣꯏꯒꯤ ꯋꯥꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯔ ꯀꯤꯒꯟꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯥꯗꯤ ꯊꯕꯛꯀ ꯁꯨꯅꯤꯡꯉꯛꯇ꯭ꯔꯦ, ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯃꯄꯨ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯂꯩꯔꯒ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯁꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯄꯩꯁꯥꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯔꯛꯄꯗ ꯄꯩꯁా ꯈꯔ ꯄꯤꯔꯝꯃꯨ ꯍꯥꯏꯕꯗ 3,000-4,000 ꯍꯦꯛꯇ ꯁꯠꯇꯣꯛꯑꯒ ꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯨꯗꯨꯅꯒ ꯄꯩꯁా ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯒ ꯑꯩꯁꯨ ꯈꯨꯗꯛꯇ ꯌꯨꯝꯗ ꯍꯜꯂꯛꯑꯝꯕꯁꯨ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯍꯤꯡ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯨꯃꯤꯠꯇꯨ ꯆꯥꯛꯁꯨ ꯈꯔ ꯊꯦꯡꯅ ꯊꯣꯡꯉꯝꯃꯤ꯫ ꯃꯗꯨꯅ ꯆꯥꯛ ꯂꯣꯏꯔꯛꯄꯗ ꯄꯨꯡ 11:00ꯃꯨꯛ ꯇꯥꯔꯦ꯫ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯅꯔꯤꯉꯩ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯑꯃꯅ ꯈꯥꯏꯅꯤꯒꯨꯝꯕ ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯇꯤꯟ ꯁꯤꯠꯄꯒꯤ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯍꯧꯕꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯃꯄꯥꯟꯗꯒꯤ ꯍꯦꯛꯇ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯤꯟ ꯊꯤꯗꯨꯅ ꯑꯩꯅ ꯆꯥꯛ ꯆꯥꯕꯒꯤ ꯈꯨꯠꯁꯨꯝ ꯑꯗꯨꯅ ꯃꯈꯣꯟ ꯇꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯩꯖꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯃꯨꯛ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯋꯥ ꯂꯥꯡꯗꯨꯅ ꯑꯃꯨꯛ ꯅꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯏꯃꯥꯟꯅꯕ ꯖꯦꯝꯁꯇꯤ ꯃꯄꯥꯟꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯊꯣꯛꯎꯕꯗ ꯑꯀꯤꯕꯗꯨ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃ ꯐꯝꯃꯒ ꯂꯩꯍꯧꯔꯤ, ꯊꯥꯖꯗ꯭ꯔꯒꯅ ꯅꯈꯣꯏ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯛꯄꯗꯒꯤ ꯅꯣꯛꯑꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ, ꯅꯨꯄꯥ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯅ꯫ ꯀꯣꯟꯅꯗꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯪꯉꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯗꯤ ꯏꯁꯥꯗ ꯄꯨꯡꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯃꯥꯟꯅꯕ ꯖꯦꯝ ꯃꯁꯥ ꯈꯤꯔꯨꯝ ꯇꯧꯏ ꯍꯥꯏꯗꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯣꯛ ꯂꯥꯏꯍꯧꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯕ ꯆꯠꯄꯤꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯆꯥꯔꯤ ꯐꯥꯎꯗꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯩ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯀꯣꯟꯁꯤꯜꯂꯒ ꯅꯥꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫
Ahingdasu anaba anidu law khungba hekta tawrakhi. Matau kayasda khara kiganba ahal adudi mayumda salani haidana magi potse yomsanba hauki. Maduda aina ahal aduda sumna hairami. Kaino tathoiba anaba anisu huntuomaga ibani salasi hairiro. Ngaiko mukta mabani naba phara kanda akhoi pulap yumda halasi. Kaisu aruba laina nati lok laihu ngaktani. Nang supa pura berani hairami. Adubu aigi wafum aduda ahal adu itha thajadana pinglaungna saugalaki. Aduga sumna hairaki. Mafam asida akhoi pulap siminarasi hairiro. Jagasi karino madilay. Aidi salani nang laigisu lehoro hairamduna thoki. Maduda isu ahan goyre ipagumani khanduna wa kaya kumamdi. Kona di haladu amuk halaki. Masu kona khanjaluraga nungaitaba poobra karino aingonda sumna hairaki. Nang saungnu ko isu kari tawgadabano khangjalaktre. Natraga mapudo kaurasi hospitandar karino mapuna batawsi. Namanaba James kuire hapta ama phajalakadore. Laihobu hapta ama kanana haunage hairaki. Aina mukhoi tathoiba. Mapudo hayenguma lakadaba mali. Ai hairake hairami. Tawbadabu mapu adudi phana kuira phau lakhide. Maduda isu mayum khangbana cycle thauraga thabak suriba mapudubu kawba salami. Matamaduda magi nupi thoraga ama palamda pot lawba sangki. Khara kuina leirakadaba mali. Nakhoi kari awatpa leire ai pige hairaki. Wafam aduda idi matha sarami. Saidagi gari ama neaga pulap yumlomda puthakrasira khalaki. Yumbugi nupi adudagisu kariguma khudong thiba tarabasu haidana aina lupa lising mga amuk laurami. Nong nini leiragade amuk kharaki ganba haladusu amuk naba hauraki. Handakti isu miyoy ahum sujalakpadagi kari tawgadabano khangamkhide. Konade isu yumda pulap puthakrage khalaki. Asumna nariba singadu hayeng putharani haibagi ngasiguma numit aduda isu makhoi mayamgi seba tawduna leirami. Saksu thengai tomdagi pung tara adaida thongkalami. Matamaduda angakpani. Nariba makhoi humadu amukta pulap punna sap manana naheraki. Mapandagi su miyoy amana thongda kanna namakhi. Handakte isu mataw kayasida wakanda phana kiroige khanjarabasu ngamamkhide. Asuki matak kiba hauraki. Mapanda su miyoy amana yamna wana nahebagi makhol amasu tarakhi. Ahamadade isu makhoi ahumna nahebagi makhon malami. Adubo makhoi ahumde nahebagi makhon tarakhide. Ahing aduda aina thongiba sak adusu kina thongbadagi siang sangdana saba mata yaramdi. Nongalamdagi mikup adudasu aisu yumda hankinaba poche yumsanba haurami. Matamadudasu angakpani. Mapanda mai mi taba thoke haidana aina thongadu hek khangtorakpada khola adudagi kitang salaga nupa ama mamaidi ude. Tung olaga amamba marak aduda mami sami sum changki. Aisu madu urubada isade ei hainadaba thuklawba mapoki. Ngayak leiragade numisu thorakhi. Madudaisu gari ama nektuna anaba singadu yum tamna loina putharaki. Konadi yumgi miyoy singda aina ada thengnarkiba thawlok singadu makhoida wari loina tamami. Maduda ahan singna maiba maibi hana tanasi aduga kona doctor da yengthoksi haidana maiba ma tanaraga makhoi ahumba yenghalami. Adubu laibak thibada imanaba James di masai kan khalaktabadagi akhoibu thadoktuna satkhi. Ahalani dudi tamna phagalakhi. Ahalaman singna haibada imanaba James hitang ngalingada yumda puthara amagadi kanba ngamgani su hainarakhi. Konadi mafam jaga adugi wari hanguba matamda jaga adu hana thabak suramba mayang masa ahumsu mafam aduda sikre hairakhi. Akhona leirakpa mafam adu laifamsu yamna kanba jaga oirami. Yumgi ima babana su matung manaw imungi migi ayaba yaudana thabak suba hek jalabadi yumdagi tanthokani hairakpadagi aisu amuk hana thabak suba chatkidre. Akhoigi ada pochai kharasu lehauri adubu amuk hana mafam aduda chattuna laurudre. Masini mayam ngasigi ren horror story mathangi wari thagalakpada mayam punna muk thengnarasi. Ngasigidi mayamdagi kainanaba bidai laujari.